ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯦꯛꯅꯕ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣ ꯁꯤꯗꯤ? ꯅꯨꯡ ꯃꯔꯤ ꯈꯤꯜꯂꯔꯤ, ꯑꯗꯨꯒꯤ ꯃꯌꯥꯏꯗꯅ ꯄꯣꯠꯂꯝ ꯆꯤꯔꯝ ꯈꯔꯁꯨ ꯂꯩꯔꯤ꯫ ꯃꯁꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯂꯩꯔꯣꯟ ꯇꯤꯂꯣꯟ ꯈꯔ ꯁꯣꯜꯂꯒ ꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯔꯥꯏꯕꯛꯇ ꯊꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯥꯏꯕ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯅꯈꯤꯕꯒꯤ ꯃꯃꯤ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯁꯤꯗꯩꯁꯤꯗ ꯃꯍꯥꯛꯅ ꯉꯝꯂꯤꯁꯦ ꯀꯔꯝꯕ ꯑꯃꯥꯏꯕꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯗ ꯆꯠꯇꯨꯅ ꯑꯩꯅ ꯒꯨꯔꯨ ꯕꯣꯔꯤꯗꯨꯅ ꯇꯝꯖꯔꯕꯗꯤ ꯈꯣꯃꯩꯕꯨ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤꯁꯦ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯂꯦ, ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯝꯕ ꯂꯣꯏꯔꯒ ꯍꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯛꯂꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯁꯨ ꯆꯤꯡꯒꯤ ꯅꯨꯡꯄꯥꯛꯇ ꯏꯔꯨꯖꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯩꯗꯨꯅ ꯇꯝꯂꯤꯕ ꯖꯥꯠꯂꯥ? ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯁꯨ ꯃꯍꯩ ꯇꯝꯂꯨꯗꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯇꯥꯎ ꯈꯣꯃꯩ, ꯅꯪꯗꯤ ꯑꯩꯅ ꯍꯩꯒꯗꯧꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯍꯩꯕ ꯉꯝꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯅꯍꯥꯛꯇꯤ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯇꯥꯛꯄꯤꯗꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯜꯂꯒ ꯃꯊꯪ ꯌꯧꯈꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯗꯣ ꯃꯐꯝ ꯆꯥꯕ ꯑꯃꯠꯇ ꯃꯍꯥꯛ ꯐꯝꯊꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯁꯪꯒꯣꯜ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯍꯨꯝ ꯈꯔ ꯐꯪꯕ ꯍꯧꯔꯛꯈꯤ꯫ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣꯗ, ꯃꯐꯝ ꯁ꯭ꯋꯥꯏꯗ ꯁꯍꯨꯝ ꯈꯔ ꯐꯪꯉꯤꯅ꯫ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯖꯥꯠꯅꯣꯅꯦ? ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯣ ꯀꯨꯜꯂꯝꯕꯗꯒꯤ ꯐꯨꯔꯨꯡ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯂꯒ ꯃꯍꯥꯛꯄꯨ ꯄꯨꯜꯂꯤꯕ ꯎ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯁꯨꯝ ꯆꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯈꯪꯂꯩ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯂꯩꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯇꯥꯔꯝꯕ ꯆꯤꯡ ꯂꯩꯕꯥꯛ ꯃꯆꯦꯠ ꯑꯃ ꯃꯍꯥꯛꯅ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯒꯣꯔꯣ ꯂꯩ ꯑꯃ ꯆꯤꯡꯗꯨꯅ ꯁꯒꯣꯜ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯖꯒꯣꯔꯗꯣ ꯌꯥꯝꯅ ꯆꯥꯎꯅ ꯌꯦꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯖꯒꯣꯔꯗꯣ ꯌꯦꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯀꯨꯟꯖꯣꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯥꯕ ꯅꯨꯡꯀꯨꯞ ꯂꯩꯉꯣꯏ ꯈꯔ ꯃꯍꯥꯛꯅ ꯈꯨꯟꯒꯠꯂꯛꯂꯒ ꯆꯥꯏꯊꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯁꯒꯣꯜ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣꯗ, ꯁꯒꯣꯜ ꯑꯁꯤ ꯏꯍꯟ ꯍꯟꯗꯦꯅ, ꯃꯐꯝ ꯁ꯭ꯋꯥꯏꯗ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯝꯂꯒ ꯀꯨꯟꯖꯣꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯈꯤ꯫ ꯑꯗꯨꯝꯅ ꯃꯃꯥꯏꯗꯒꯤꯅ ꯃꯁꯥ ꯈꯣꯏꯗꯧ ꯐꯥꯎꯕ ꯅꯥꯟꯊꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯃꯥꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯃꯃꯤꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯇ ꯅꯠꯇꯅ ꯃꯀꯣꯛ ꯌꯥꯎꯗꯕ, ꯃꯈꯨꯠ ꯃꯁꯥ ꯑꯣꯟꯅ ꯇꯩꯅꯅ ꯄꯥꯟꯕ, ꯀꯤꯔꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯁꯧ ꯁꯥꯕ ꯃꯈꯩ ꯌꯣꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯇꯨꯡ ꯍꯟꯗꯣꯛꯇꯨꯅ ꯇꯨꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯑꯩꯅ ꯍꯤꯞꯆꯤꯜꯂꯨꯔꯤꯕꯁꯤꯗꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯃꯤ ꯑꯁꯤꯕ ꯐꯨꯝꯈꯤꯕ ꯖꯒꯥꯅꯤꯗꯅ꯫ ꯃꯐꯝ ꯑꯁꯤꯗꯕꯨ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯇꯧꯗꯕ ꯖꯥꯠꯂꯥ? ꯃꯍꯤ ꯃꯌꯥꯏ ꯀꯟꯕ ꯑꯃꯥꯏꯕ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯑꯩ ꯈꯔ ꯍꯟꯗꯣꯛꯂꯒ ꯑꯍꯤꯡ ꯂꯦꯛꯂꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯒꯣꯜ ꯑꯗꯨꯒꯤ ꯊꯧꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯂꯒ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯁꯤꯔꯝꯒꯅꯤꯗ, ꯂꯝ ꯆꯤꯡꯁꯤꯟꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯇꯪꯒ ꯍꯩꯖꯔꯝꯂꯕꯗꯤ ꯑꯩꯁꯤ ꯀꯌꯥꯗ ꯀꯣꯡꯒꯗꯕ꯫ ꯑꯁꯨꯝꯅ ꯈꯟꯅ ꯁꯒꯣꯜ ꯑꯗꯣ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯆꯤꯡꯂꯣꯟ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯂꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯧꯒꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯧꯒꯠꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯩꯅ ꯊꯧꯒꯠꯂꯛꯂꯤꯕꯁꯤꯗꯤ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯌꯥꯡ ꯌꯧꯔꯦꯗꯅ꯫ ꯌꯦꯡꯊꯈꯤꯕꯗ ꯐꯖꯔꯕ ꯈꯨꯡꯒꯪ ꯑꯃꯁꯨ ꯎꯔꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯊꯪ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨꯅꯤ꯫
ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩꯅ ꯂꯝꯕꯤ ꯍꯪꯖꯔꯕꯗꯤ ꯁꯣꯏꯗꯅꯁꯨ ꯐꯪꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯥꯔꯤꯕ ꯑꯌꯦꯛꯄ ꯂꯝꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤꯗꯁꯨ ꯑꯩꯅ ꯆꯠꯂꯤꯕꯁꯤ ꯌꯧꯒꯗꯕ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯦ ꯊꯥ ꯀꯌꯥ ꯂꯦꯞꯇꯅ ꯍꯣꯠꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯐꯥꯎꯕꯗꯤ ꯄꯥꯛꯀꯗꯧꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯜꯂꯤꯕ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯤꯞꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯍꯥꯛꯅ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯁꯒꯣꯜ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯨꯟꯖꯣ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛꯇꯤ ꯃꯊꯥ ꯁꯥꯅ ꯁꯒꯣꯜ ꯑꯗꯨꯕు ꯊꯤꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯁꯖꯤꯛ ꯍꯅꯧ ꯆꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯣꯏꯅꯦ ꯊꯥ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕ ꯅꯪꯅ ꯑꯩ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯗꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯁꯖꯤꯛ ꯍꯅꯧ ꯆꯥꯕꯗꯨ ꯅꯕꯨꯛ ꯊꯜꯂꯔꯩꯅꯤ ꯌꯥꯝ ꯆꯥꯁꯤꯟꯒꯅꯨ ꯊꯧꯊꯕ ꯋꯥꯒꯅꯤ ꯆꯤꯡꯃꯥꯏ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ ꯃꯁꯤꯗꯩꯁꯤꯗ ꯁꯒꯣꯜ ꯑꯁꯤ ꯇꯣꯡꯂꯒ ꯊꯧꯊꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ ꯑꯁꯣꯝꯗꯒꯤ ꯀꯥꯈꯠꯂꯛꯄ ꯆꯤꯡꯃꯥꯏꯔꯣꯝꯗꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯔꯣꯏ ꯉꯝꯂꯤꯕ ꯑꯗꯨꯒ ꯁꯣꯝꯒꯤ ꯅꯥꯀꯟꯗ ꯀꯨꯝꯊꯈꯤꯕꯁꯤꯗꯅ ꯖꯛ ꯂꯥꯎꯅ ꯉꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯐꯔꯦ ꯃꯁꯤ ꯆꯤꯡꯆꯦꯞꯂꯣꯝꯗ ꯆꯠꯅ ꯀꯨꯝꯊꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯝꯕꯗꯣ ꯀꯨꯝꯊꯈ꯭ꯔꯤ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯕు ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯛꯇꯨꯅ ꯃꯈꯥꯔꯣꯝꯗ ꯑꯁꯨꯝꯅ ꯀꯨꯝꯊꯔꯛꯏ ꯅꯣꯡ ꯉꯥꯐꯨꯡ ꯇꯧꯔꯛꯄꯗꯒꯤ ꯀꯨꯝꯊꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 8-9 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯋꯥꯏ ꯈꯛꯀꯗ ꯆꯤꯡꯈꯣꯡ ꯌꯧꯔꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯅꯞꯇꯨꯅ ꯅꯥꯟꯊꯒꯦ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛ ꯅꯞꯇꯨꯅ ꯇꯞꯅ ꯑꯁꯨꯝ ꯀꯨꯝꯊꯔꯛꯄꯒꯤ ꯑꯁꯨꯛ ꯊꯦꯡꯅ ꯌꯧꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯁꯒꯣꯜ ꯑꯗꯨꯗꯤ ꯖꯔ ꯑꯁꯨꯝ ꯅꯥꯟꯊꯈꯤꯕꯅ ꯀꯥꯆꯤꯜ ꯑꯃꯗ ꯑꯃꯨꯛ ꯄꯟ ꯖꯔ ꯑꯃꯨꯛ ꯅꯥꯟꯊ ꯀꯥꯆꯤꯜ ꯑꯃꯗ ꯑꯃꯨꯛ ꯄꯟ ꯇꯧꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯈꯥ ꯐꯥꯎꯕꯗꯤ ꯌꯧꯔꯛꯈꯤ ꯀꯨꯟꯖꯣ ꯃꯈꯥ ꯌꯧꯔꯕꯗ ꯋꯥꯕꯅ ꯇꯞ ꯇꯥꯔꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯈꯨꯡꯒꯪ ꯑꯗꯣ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯅꯤꯅ ꯂꯣꯏꯅꯃꯛ ꯈꯟꯖꯤꯟꯈꯤꯕꯅ ꯎꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯂꯝꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯌꯦꯡꯂꯤ ꯑꯗꯨꯒꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝ ꯑꯁꯦ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯀꯨꯟꯖꯣꯅ ꯍꯧꯖꯤक ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯕꯁꯨ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯤ ꯇꯥꯕ ꯃꯥꯟꯕ ꯂꯝꯕꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯀꯨꯗ꯭ꯔꯨꯛ ꯁꯒꯣꯜꯗꯣ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯍꯤꯡꯆꯥꯏ ꯂꯩꯇꯝꯕ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯃꯨꯇ꯭ꯔꯤ ꯑꯅꯤ ꯌꯦꯛꯂꯒ ꯊꯝꯕ ꯁꯅꯊꯣꯡ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯈꯨꯡꯒꯪ ꯌꯧꯔꯕ ꯖꯥꯠꯂꯅꯦ ꯃꯁꯤꯗꯤ ꯆꯥꯎꯔꯕ ꯁꯥ ꯑꯃꯒꯤ ꯃꯀꯣꯛ ꯊꯦꯠꯂꯤꯗꯅ ꯑꯆꯝ ꯆꯝꯕ ꯈꯨꯡꯒꯪ ꯑꯃꯗꯤ ꯑꯣꯏꯔꯝꯂꯔꯣꯏ ꯑꯁꯨꯝꯅ ꯈꯟꯅ ꯑꯗꯨꯃꯛ ꯊꯧꯖꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯧꯔꯥꯡ ꯁꯨꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯑꯇꯩ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯨꯟꯖꯣꯗ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣꯅꯦ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯣꯝꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯕꯁꯤꯕꯣ ꯀꯔꯤ ꯇꯧꯔꯨꯕꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯃꯤꯌꯥꯝ ꯇꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯈꯔ ꯇꯞꯊꯅ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯏ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯑꯍꯜ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯗꯨꯒ ꯀꯔꯤ ꯍꯥꯏꯒꯦ ꯈꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯃꯥꯡ ꯇꯥꯛꯅꯕꯗ ꯁꯤꯜꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯧꯔꯣꯏꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯅ ꯑꯩꯁꯤ ꯃꯐꯝ ꯑꯃꯈꯛ ꯊꯤꯖꯔꯛꯄꯅꯤ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯑꯩ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯦ ꯑꯃꯥꯏꯕ ꯇꯝꯒꯗꯧꯔꯤꯕꯅꯤ ꯑꯩ ꯑꯃꯥꯏꯕ ꯇꯝꯃꯅꯕ ꯑꯣꯖꯥ ꯊꯤꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯅꯪ ꯉꯁꯤ ꯑꯃꯥꯏꯕ ꯇꯝꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯍꯣꯏ ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯃꯈꯜꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯃꯥꯏꯕꯅꯣ ꯃꯤꯑꯣꯏꯕꯅ ꯅꯥꯔꯛꯂꯕ ꯃꯇꯝꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯃꯤꯕꯨ ꯑꯅꯥꯕ ꯐꯍꯟꯕ ꯑꯗꯨ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛ ꯃꯍꯩꯒꯤ ꯃꯌꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯄꯥꯝꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯀꯨꯟꯖꯣꯅ ꯃꯤꯇ꯭ꯔꯪꯒꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯁꯥꯟꯅ ꯑꯃꯒꯨꯝꯕꯅꯤ ꯂꯥꯎ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯃꯥꯏꯕꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯇꯝꯂꯨꯒꯅꯤ ꯑꯩꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤꯅꯦ
ꯂꯥꯎ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯑꯍꯥꯟꯕꯗ ꯂꯩꯍꯧꯔꯤꯕ ꯁꯅꯥꯊꯣꯡ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯅꯥꯊꯣꯡ ꯑꯃꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯔꯤꯕ ꯁꯅꯥꯊꯣꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯔꯤꯅꯣ ꯂꯥꯏꯌꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯛꯂꯤ ꯃꯗꯨ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯀꯨꯟꯖꯣꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯄꯠꯇꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯁꯨ ꯆꯥꯛ ꯂꯥꯝꯃꯟꯈꯤꯕꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯍꯧꯕ ꯍꯅꯧ ꯈꯔ ꯃꯍꯥꯛꯅ ꯎꯕꯗꯒꯤ ꯃꯗꯨꯗ ꯑꯣꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯆꯥꯈꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯁꯨ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯤ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯨꯛꯇ ꯄꯤꯖꯕꯤꯌꯨꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯗ ꯅꯣꯛꯂꯒ ꯄꯤꯖꯒꯅꯤ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ ꯑꯔꯥꯡ ꯈꯧꯔꯥꯡꯕ ꯄꯣꯛꯂꯛꯂꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯅꯣꯛꯂꯒ ꯀꯨꯟꯖꯣꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯀꯨꯟꯖꯣꯅ ꯑꯗꯨꯝꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯤꯕ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯋꯣꯝꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯕ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯍꯜ ꯑꯁꯤ ꯂꯥꯛꯂꯒ ꯑꯩ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯔꯤ ꯌꯨꯝ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯥꯈ꯭ꯔꯦ ꯁꯅꯥ ꯂꯨꯄꯥꯅ ꯂꯩꯇꯦꯡꯕꯒꯨꯝ ꯄꯨꯡꯂꯪ ꯍꯦꯛ ꯂꯪꯉꯤꯗ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯁꯅꯥ ꯑꯣꯏꯔꯤꯗ꯭ꯔꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯄꯣꯠ ꯑꯃ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ ꯑꯗꯣ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯗꯣ ꯇꯁꯦꯡꯅ ꯁꯅꯥꯅꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯁꯅꯥꯒꯤ ꯄꯨꯈꯝ ꯑꯃꯗ ꯐꯖꯅ ꯊꯣꯡ ꯊꯥꯛꯂꯕ ꯃꯊꯦꯜꯁꯤꯡ ꯑꯃꯗꯤ ꯍꯩ ꯔꯥ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯗꯤ ꯂꯥꯃꯟꯈꯤꯕꯅ ꯃꯗꯣ ꯆꯣꯞ ꯆꯣꯞ ꯆꯥꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗ ꯑꯁꯨꯛ ꯍꯥꯎꯕꯁꯤꯗꯤ ꯄꯣꯛꯉꯩꯗꯒꯤꯕꯨ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯊꯥꯒꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯅꯍꯥꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯒꯗꯕꯅꯤ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯣꯏ ꯌꯥꯏꯐ ꯅꯨꯡꯉꯥꯏꯅ ꯅꯨꯡꯉꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤꯁꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯑꯣꯖꯥ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯁꯤꯡꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯍꯩꯔꯒ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕ ꯃꯍꯩ ꯑꯗꯨ ꯈꯛꯇꯃꯛ ꯇꯝꯂꯕ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯖꯈꯤꯒꯦ ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯖꯔꯤꯕꯅꯤ ꯑꯣꯖꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨ ꯅꯣꯛꯂꯒ ꯇꯝꯁꯤ ꯑꯩꯅ ꯍꯩꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯅ ꯄꯥꯊꯣꯛꯅ ꯍꯩꯕ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯁꯨ ꯅꯪꯕꯨ ꯄꯨꯕꯤꯗꯨꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯃꯤꯇ꯭ꯔꯪ ꯃꯌꯥ ꯃꯍꯩ ꯄꯨꯝꯅꯃꯛ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯀꯨꯟꯖꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯍꯜ ꯑꯗꯨꯅ ꯄꯨꯊꯣꯛꯂꯤꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯀꯨꯟꯖꯣꯗꯣ ꯋꯥꯔꯗꯨꯅ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯛꯈꯤ ꯃꯁꯤꯗꯒꯤ ꯀꯨꯟꯖꯣꯗꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯝꯖꯤꯜꯂꯛꯈꯤ ꯑꯗꯨꯒ ꯀꯨꯟꯖꯣꯗ ꯅꯍꯥꯛ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣ ꯐꯃꯨꯡꯗꯒꯤ ꯌꯥꯟꯊꯔꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯝꯕ ꯂꯥꯛꯄꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯂꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯂꯩꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯏꯔꯨꯖꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯄ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯧꯅ ꯀꯨꯟꯖꯣꯗ ꯅꯣꯛꯁꯜꯂꯤ ꯑꯗꯨꯗꯨꯒ ꯑꯃꯅ ꯅꯪꯅ ꯈꯨꯜ ꯑꯁꯤꯒꯤ ꯆꯦꯡ ꯆꯥꯗꯨꯅ ꯍꯤꯡꯂꯕꯅꯤ나 ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯪꯅ ꯆꯠꯈꯤꯕ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯟꯅꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯗ ꯀꯤꯍꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯈꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯆꯥꯈꯤꯕ ꯑꯗꯨꯒꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯀꯌꯥꯅꯣ ꯍꯟꯗꯣꯛꯆꯔꯝꯂꯒꯦ ꯃꯍꯥꯛ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕꯕꯨ ꯅꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯊꯕꯛ ꯑꯃ ꯅꯪ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯅ ꯀꯨꯟꯖꯣꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯤꯡꯊꯣꯔꯛꯏ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯆꯤꯡꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯨꯟꯖꯣꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯄꯥꯛꯂꯕ ꯏꯁꯤꯡ ꯏꯄꯥꯛ ꯑꯃꯗꯅꯤ ꯍꯥꯏꯔꯤꯕ ꯏꯄꯥꯛ ꯑꯁꯤꯒꯤ ꯏꯁꯤꯡꯁꯦ ꯃꯨꯁꯤꯟꯃꯨꯏ ꯑꯗꯨꯗꯨꯒ ꯏꯄꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯋꯥꯡꯂꯕ ꯇꯣꯔꯕꯥꯟꯁꯤꯡ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯔꯕꯥꯟ ꯑꯁꯤꯒꯤ ꯍꯦꯛ ꯍꯥꯏꯕꯗꯤ ꯂꯩꯔꯥꯏ ꯑꯁꯤ ꯖꯛ ꯂꯥꯎꯅ ꯉꯝꯂꯤꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯀꯥꯈꯠꯄ ꯉꯝꯒꯗꯕꯤ ꯋꯥ ꯂꯩꯇꯦ ꯇꯣꯔꯕꯥꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯀꯨꯟꯖꯣꯗ ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯕ ꯂꯩꯔꯥꯏ ꯑꯁꯤꯗꯒꯤ ꯐꯨꯠ 5 ꯂꯨꯊꯅ ꯂꯩꯔꯒ ꯏꯁꯤꯡ ꯑꯁꯤꯅ ꯂꯩꯔꯤꯕꯅꯤ ꯃꯨꯁꯤꯟ ꯃꯨꯕ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ
ꯇꯤꯟ ꯀꯥꯡ ꯑꯃꯗꯤ ꯁꯥꯊꯤ ꯁꯥꯊꯤꯕ ꯖꯤꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯌꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯂꯪꯊꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯆꯨꯞꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯒꯅꯤ ꯅꯍꯥꯛꯅ ꯂꯪꯊꯈꯤꯗꯧꯔꯤꯕꯁꯤ ꯍꯧꯖꯤꯛ ꯂꯪꯊꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯁꯨꯡꯉꯩꯗ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯅꯍꯥꯛꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯑꯃꯗꯤ ꯅꯍꯥꯛꯅ ꯄꯨꯅꯤꯡꯕ ꯄꯣꯠ ꯄꯨꯈꯤꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯃꯇ ꯑꯊꯤꯡꯕ ꯄꯤꯔꯣꯏ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯐꯝ ꯑꯃꯠꯇ ꯁꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯅꯗꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯨꯔꯣꯀꯣ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯨꯔꯛꯈꯤ ꯑꯗꯨꯝꯅ ꯏꯟꯊꯨꯔꯛꯄ ꯑꯗꯨꯗ ꯑꯃꯨꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯕꯣꯡ ꯂꯥꯎꯅ ꯇꯥꯁꯤꯟꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕꯒ ꯀꯨꯟꯖꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯍꯥ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯀꯨꯟꯖꯣꯅ ꯑꯣꯖꯥ ꯑꯩꯒꯤ ꯃꯪꯗ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒ ꯑꯩꯕꯨ ꯃꯨꯁꯤꯟ ꯃꯨꯅ ꯏꯄꯥꯛ ꯄꯥꯛꯅ ꯂꯩꯕ ꯏꯁꯤꯡ ꯑꯃꯗ ꯑꯩꯕꯨ ꯏꯟꯊꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯅꯤ ꯑꯣꯖꯥ ꯑꯣ ꯍꯥꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯐꯔꯦꯁꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯅꯍꯥꯛ ꯊꯣꯛꯂꯛꯂꯣ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯑꯩꯗꯤ ꯉꯁꯥꯏ ꯆꯥꯈꯤꯕꯒꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯏꯅ ꯆꯥꯕꯤꯔꯨꯔꯣ ꯑꯩꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯑꯗꯨ ꯇꯧꯔꯁꯤꯀꯣ ꯂꯥꯛꯑꯣ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯑꯣ ꯐꯔꯦ ꯅꯪꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯇꯣꯛꯂꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯣ ꯊꯣꯛꯈ꯭ꯔꯤ ꯃꯍꯥꯛꯅ ꯊꯣꯛꯂꯝꯗꯥꯏ ꯊꯣꯡ ꯄꯥꯟ ꯍꯦꯛ ꯌꯧꯈꯤꯕꯒ ꯅꯪꯅ ꯆꯥꯅꯤꯡꯕ ꯄꯣꯛꯂꯛꯂꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯍꯜ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯉꯩ ꯒꯣꯔꯣ ꯈꯥꯏꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯊꯤꯔꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯜꯂꯤꯛ ꯀꯣꯔꯥꯡ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯐꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯨꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯥꯛꯁꯪ ꯂꯩꯇꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯕ ꯄꯥꯇ꯭ꯔ ꯑꯃꯗꯁꯨ ꯂꯩꯕ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣꯅꯦ ꯏꯃꯨꯡꯁꯤꯕꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯂꯩꯔꯪꯅꯆꯤꯡꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯀꯝꯗꯧꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯤꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯨ ꯃꯌꯥꯝ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯥꯒꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯉꯁꯤꯁꯤꯕꯨ ꯑꯆꯧꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯦꯂꯥꯒ ꯂꯩꯕꯖꯥꯠꯂ ꯑꯩ ꯊꯣꯛꯂꯒ ꯑꯃꯨꯛꯇꯕꯨ ꯌꯦꯡꯈꯤꯒꯦ ꯀꯨꯝꯍꯩ ꯐꯤꯌꯣꯡꯒ ꯂꯩꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯩꯅ ꯑꯍꯥꯟꯕ ꯊꯨꯡꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯕꯕꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯀꯌꯥꯅ ꯀꯨꯟꯖꯣꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯛ ꯂꯥꯝꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯅꯝꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯔꯦꯗ ꯃꯁꯤꯕꯨ ꯑꯃꯨꯛꯇꯪ ꯆꯥꯕ ꯐꯪꯖꯔꯕꯗꯤ ꯀꯌꯥꯗ ꯐꯒꯗꯕ ꯑꯗꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯑꯁꯨꯝ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯤꯖꯔꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯃꯩꯅ ꯉꯥꯟꯅ ꯊꯥꯜꯂꯒ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯖꯒꯥꯗ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯆꯥꯔꯤꯕꯗꯨ ꯀꯨꯟꯖꯣꯅ ꯎꯕꯗꯒꯤ ꯃꯍꯥꯛꯁꯨ ꯂꯥꯝꯂꯛꯂꯤ ꯑꯗꯨꯝꯅ ꯀꯨꯟꯖꯣꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯉꯁꯥꯏ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯁꯤ ꯑꯃꯥꯏꯕ ꯇꯝꯕꯤꯒꯦ ꯍꯥꯏꯈꯤꯕ ꯑꯍꯜ ꯑꯗꯨꯅ ꯎꯔꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯂꯥ ꯁꯣꯝꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯀꯨꯟꯖꯣ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯀꯨꯟꯖꯣꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯆꯥꯅ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯏ ꯑꯗꯨꯒ ꯍꯧꯅꯁꯨ ꯅꯣꯛꯁꯜꯂꯤ ꯀꯨꯟꯖꯣ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯀꯨꯟꯖꯣꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤꯅꯣ ꯂꯩꯔꯤꯕꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯀꯩꯗꯧꯔꯕꯒꯦ ꯏꯕꯨꯡꯉꯣ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯃꯤꯅꯧ ꯑꯣꯏꯕꯁꯤꯗ ꯑꯗꯨꯛ ꯅꯣꯛꯅꯗꯨꯅ ꯅꯣꯛꯂꯤꯕꯅꯤ ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯆꯠꯅꯕꯤꯁꯤ ꯈꯪꯗꯕꯅꯤꯅ ꯅꯪꯗꯤ ꯏꯉꯥꯎ ꯉꯥꯎꯔꯨꯔꯤꯅꯤ ꯅꯪꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯅꯇꯧꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯣꯛꯅꯤꯡꯗꯨꯅ ꯑꯗꯨꯛ ꯅꯣꯛꯂꯤꯕꯒꯤ ꯋꯥꯅꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯁꯤꯗ ꯐꯝꯃꯨ ꯑꯗꯨꯒ ꯆꯥ ꯊꯛꯂꯤꯕꯁꯤꯡꯁꯤ ꯅꯪꯁꯨ ꯌꯥꯎꯁꯜꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯅ ꯌꯦꯡꯊꯨꯔꯨꯕ ꯃꯇꯝꯗ ꯑꯍꯥꯎꯕ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯀꯨꯟꯖꯣꯅ ꯃꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯈꯤ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯇꯧꯔꯤꯉꯩ ꯈꯨꯜꯂꯗ ꯂꯩꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯤꯖꯔꯕ ꯖꯒꯣꯏ ꯀꯌꯥ ꯁꯥꯔꯤ ꯃꯌꯥꯝꯅ ꯏꯁꯩ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯇꯥꯟ ꯊꯥꯗꯨꯅ ꯈꯨꯕꯥꯛ ꯈꯨꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯐꯥꯟ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯁꯨꯔ ꯀꯌా ꯄꯨꯊꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯥꯡꯂꯤ ꯑꯁꯤꯒꯨꯝꯂꯕ ꯍꯔꯥꯎ ꯇꯌꯥꯝꯕꯅ ꯄꯤꯛ ꯊꯜꯂꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯨꯟꯖꯣ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ
Matam aduda kunjona khalli ngasisi aigi kayada laibak phaba numit ama oiriba makhoi asigumlaba kumai harau ama leiba numit asida ai hangna sangsilubase adumna hairaga ahaladuda ozamaiba kaidore ozamaibadi mayam langliba sida yaudi kumai harau tawriba sibu yawningdabro as kadaida ke warnai bungo nangsu mafam masta leriklabarina nong nongmagi asum khanglakani fare fare saba thakpuda loirabadi aikhoi su chalanaba tawrasi adumna hairapda kunjona idea mafam masta tawribase nehak jinglakhige hairi ahaladuna fare fare nahana yengba singse pelaba matungda amu aigi yumda lauko haramlaga ahaladodi adumak chankhre matam aruda kunjona ahaladuta ngasigi thauramse kari leibagi pangthoklibano haiduna hangning nambani adubu mahak tasengna kawpatagi hangludrei asumna mayamado langbaga khotpaga mayam singnadu punamak thauram loiraba matungda magi mayumda loinamak changnakhre kunjo mathangta mafam aduda phamduna lehori mahakti yaman nungaina ingna sikna mafam aduda leiri mahakti ngasaiju tumthok lurbarina tumningdrei mafam aduda thaliba maingal aduna mahakti tasengna angakpa phajaba ama haibado uduna lehori matam aduda kunjona khul adugi akoibada asum yengthokibada khul adugi akoibada wanglaba cheklon sing kakhatlibado kunjona ui matam aduda kunjona karinone khul asigi arapada aina leriba sidagi khara chathokraga masidagi khagat khibasina arapa phawba wanglaba chekpanna khagat ibasibu karigi werba jatno kana gumbana khul asida landarakpa ngamdanaba tawba sodina oiramgani asuk jamna phajaba ing chikpa harau nuaina panba khuldi imana pongaidabu uraktri asomna khanduna leiringai yengbada othokna phajakraba singlem khraba nupi yama mahaki manakta sangsilakli arduga phamthari nupi aduna tamosibu kadai dagi lakpibano ibeba aisi yamna thapa mafam amadagi maram amagi laklibani aisi amaiba amasu oiribani adumna hairubada nupi do machiman khumduna nokli nupi adugi minok amadi lawriba mawng atutta kunjo do masadu pungsum sungutpagum tawri matam aduda kunjona ibi amadi kari ming kauba kadai waidagino adumna hangrubada nupi aduna mahaki maming taklaga mahak mafam masidagi khara chalaga leiriba yum masidagi ni haiduna takli matam aduda kunjona fare fare adudina haksu changlo aisu yumda changkhragi hairamlaga kunjo phugagutuna chatnaba tawi matam aduda nupi aduna kunjoda munna yenglaga hairi yumda chatpa hari sibu karamba yumno adumna hanglakpada kunjona aibu ngasai pusan birakpa ahaladugi yumdani asomna harbada nupi do hauna nokli masidagi kunjona angawi wara male masagi phaje kai pamukhreda hairamlaga kunjo do chatkhri masidagi ahaladugi yumdo mahana sum thirakpada ahaladugi yumga chap panaba yumgi yum ngakta ngaikhri kunjona karinoda leiba yum singsibu chap marana saine makhoi gisi pukchen khojen di chap manai haibasu takli ni tawrise asomna khalaga kunjona ahaladugi mayumni khangduna changluba yum adutta miyoi kaya ama tumduna lerami matam aduda kunjona soire khaladuna mahak amuk tolakle adu yum amada muk changlui mardasu miyoi mayam ama tumduna lerami matam aduda kunjona karino aina changlu ba yum khurimakta miyoi mayam ama tumduna hetam lerami aduga tumlam liba miyoi singadusu iman manabagum tawri karino ina tawri basibo aiba mikap thoktribrane adumna wakhal khallaga mahana chakadaba maikai aduta yengnu leiringai nupi amana tungdagi lambi ngaurabro adumna hanglakpada kunjona kananona ibima nangdi aigi tungina adum leirabro adumna hanglakpada nupi aduna tamosi lambi ngawwa mali ai thinbiramake lao asomna hairaga kunjoge makut adu paiduna mahanga thinbirage haiduna chinglamjingduna chatli matam aduda kunjona masigi nupi si masak matawna phajariba masa sina maror matabu patobu padana magi sibu aingonda ngauriba gaidurane matinga su pangbiri se kunjona adumna mathamoida khallibadu nupi aduna khangbagum kunjoda yengla nokmi masidagi nupi aduna makut chamtuna sampurlaga tu sida leire sida sango asomna harakpada kunjona sida hidara asomna haraga mahana thong hangtuklubadadi mahapu pusanbirakiba ahalado tumlaga leirami masidagi kunjona nupi aduda yamanungaire chan hairamlaga mahak manungda changkhri aduga thong ado pona pansangi haiduna tawbadadi thong ado pona yauromdi ngasanba khatamak yaba thongni matam aduda kunjona karinone thongsibu pona pandine
ꯍꯨꯔꯥꯟ ꯆꯤꯟꯊꯤꯒ ꯑꯃꯠꯇ ꯂꯩꯇꯕ ꯈꯨꯡꯒꯪꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯤ ꯊꯣꯡꯗꯨ ꯉꯥꯁꯜꯂꯝꯂꯒ ꯑꯍꯜ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯗꯨꯅ ꯍꯥꯏꯕꯗꯤ ꯍꯤꯞꯊꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯄꯨꯕꯤꯔꯛꯄ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯄꯥꯏꯔꯒ ꯆꯠꯈꯤ ꯑꯗꯨꯕꯨ ꯀꯨꯟꯖꯣꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕꯗꯣ ꯎꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯨꯟꯖꯣ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯀꯨꯟꯖꯣꯅ ꯌꯥꯍꯧꯔꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗꯦ ꯑꯍꯜ ꯑꯗꯨꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯨꯕꯗꯗꯤ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯀꯨꯟꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ